Hi mayam, ako'y picnic kini ko mayam. Ay mayam na share tawrake sisini mathen siga leire nga thongwa ma leire. Khoi nga thongma se hawgadra mayam. Sini ko mai da thongbani sina angawba ngawri. Siga leire marin kha. Leire hidang ko. Sigana jerum pun ini jerum je mapanda full ini mapanda pun diloi thong ini ka ada saka sisi mapanda ini jerum ni na wa jerum kara chaba je se singju gi ni mayam sigana le singju gi macam salad kini se chak lai de thong ka loi pu doi ni ba mayam sisi ni do mapanda loi thong aiจากกดพวมาไปจิจัดลีไปจิโทรบันไกเดตรงอยู่จิไปใส่น้ำตัวนี้มานี่เดี๋ยวเต็มยังอุลักแกใช้สินะก็น้ำตัวมาจากน้ำปลานี้อีน้ำปลาให้ก็เลยให้นี่ก็ที่จะก็น้ำมาจะก็น้ำมันมองนูปีนี้ก็ดีไก่เดี๋ยวนี้อุลักแกจิมาจัดนะจัดลีดาเมียนนี่จิMacanupi alay dito ko inam to macanupi sisina ko gi ina may masanupani laki ji gai da to nga qua sai da chali ni mem nungai picnic phải Ako inam to na matos masi upkay may amtang ulway may amda. Saan pa gini ba mana ba mamitang basagi may ba. Kasi lato niya ba kasi langang niya ba. Tuh. Apa usah ini ya ba. Magkataga hapon na. Bisa tada kare. Pasal berapa ya? Si halfway half ini na lang với này xong ngập ra này anh mi mà lại anh mi mà lại cái xong cay được nè kiểu gì là miên ấy Kamu tuh pergi jalan sih. Jadi apa yang sana ini? Saya tahu ini kan ya, dunai. Wali miam sana ya kok. Kesedara miam miam saya. Kesedara miam saya hari itu videoจะช่างอันนี้นะไอ้เนี่ยจำภาพเลยไอ้ดิอันนี้ตั้งภาพมาตัวนึกใจกี่2025กี่ปิกนิกนี้จะรีเสียค่อยละเมียนดะใช้ตาแล้วก็ละเมียนจะภาษาได้ไหมครับพิวเซ่Pasal tu pasal hai dong mem komen dak. Ta khi yang ni jum dai ki thong loi pu ya ba ko khoi. Nam skip to binu, la men ji loi jeng bi do. Sang nap cha lai ni mèo. Trong đấy được vậy. Kasi nga daw re, music get ni, sesiga, music ticket yung gari gina, bisa piuhay niya bapa. Gari thambagi, jam jang gari lâu rồi đấy, hana jam lâu lắm mẹ, hujy 150 lâu rồi đấy, mẹ.
ꯐꯖꯩ ꯃꯌꯥꯝ ꯃꯐꯝꯁꯦ ꯐꯖꯔꯝꯃꯤ ꯆꯪꯉꯅꯤ ꯑꯩꯈꯣꯏ ꯆꯪꯅ ꯌꯦꯡꯗꯨ ꯑꯩꯈꯣꯏ ꯊꯨꯡꯉꯦ ꯊꯨꯡꯉꯒ ꯆꯥ ꯂꯣꯜꯂ ꯄꯣꯔꯛꯑꯦ ꯏꯅꯝꯃꯅ ꯑꯗꯩ ꯍꯧꯖꯤꯛ ꯀꯦꯛ ꯑꯩꯒ ꯑꯩꯈꯣꯏꯒꯤ ꯏꯅꯝꯃꯩ ꯃꯃꯧ ꯅꯨꯄꯤꯒꯅ ꯀꯦꯛꯀ ꯄꯣꯞ ꯄꯔꯥꯡ ꯂꯣꯏ ꯂꯩꯔꯒ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯥꯊꯔꯅꯤ ꯍꯧꯖꯤꯛ ꯃꯌꯥꯝ ꯆꯥ ꯊꯛꯅꯤꯡꯕꯅ ꯑꯩꯈꯣꯏ ꯊꯛꯏꯁꯦ ꯌꯦꯡꯉꯨ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯥꯊꯔꯛꯑꯅꯤ ꯏꯆꯥꯅꯨꯄꯤꯅ ꯄꯩꯔꯤ ꯁꯣꯝꯗ ꯈꯣꯡꯎꯞ ꯂꯧꯊꯣꯛ ꯍꯥꯏꯔꯨꯔꯦ ꯂꯧꯊꯣꯛꯑꯦꯅ ꯁꯤꯅꯤꯗꯨ ꯃꯌꯥꯝ ꯐꯖꯗ꯭ꯔꯥ ꯑꯀꯥꯁꯤ ꯒꯪꯒꯥ ꯃꯤ ꯃꯌꯥꯝ ꯆꯥꯕ ꯂꯥꯛꯏ ꯐꯤꯜꯁꯦ ꯌꯥꯝ ꯆꯥꯎꯔꯦꯕ ꯃꯌꯥꯝ ꯀꯣ ꯈꯨꯆꯥꯎ ꯑꯃ ꯂꯥꯛꯄꯒ ꯂꯣꯏꯗ꯭ꯔꯤ ꯍꯧꯖꯤꯛ ꯆꯥ ꯊꯛꯅꯔꯤꯗꯣ ꯃꯌꯥꯝ ꯅꯨꯄꯥꯅꯤꯁꯤꯅ ꯆꯥꯅꯦꯅ ꯕꯤꯁꯀꯨꯠꯅꯦꯅ ꯎꯂꯩꯅꯤ ꯄꯣꯞꯅꯤ ꯁꯤ ꯄꯣꯞꯁꯤ ꯌꯥꯝ ꯍꯥꯎꯔꯝꯃꯤ ꯃꯌꯥꯝ ꯑꯃꯈꯛꯇ 5 ꯄꯤ ꯁꯤꯁꯤꯅ ꯌꯨꯝ ꯃꯦꯂꯥꯒꯤ ꯃꯐꯝꯗꯅꯦ ꯃꯌꯥꯝ ꯂꯩꯔꯝꯃꯤꯅꯤ ꯁꯤꯁꯦ ꯌꯣꯜꯂꯝꯃꯤꯕ ꯃꯦꯂꯥꯗ ꯑꯩꯅ ꯁꯨꯝ ꯚꯤꯗꯤꯑꯣ ꯃꯆꯥ ꯑꯃ ꯚꯤꯗꯤꯑꯣꯁꯦ ꯈꯔ ꯁꯥꯡꯅꯕ ꯂꯧꯁꯜꯂꯛꯏꯅꯤꯗꯣ ꯐꯖꯩꯗꯣ ꯃꯌꯥꯝ ꯈꯔ ꯂꯩꯕꯁꯤꯡꯁꯦ ꯑꯩꯅ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯃꯆꯥ ꯑꯃ ꯑꯣꯏꯅꯕ ꯍꯦꯟꯅ ꯂꯧꯔꯛꯏꯅꯤ ꯅꯠꯇ꯭ꯔꯗꯤ ꯃꯤꯅ ꯏꯪꯉꯣꯏ ꯍꯥꯏꯅ ꯁꯤꯅꯤꯀꯣ ꯚꯤꯗꯤꯑꯣꯗꯤ ꯂꯩꯇ꯭ꯔꯕꯅꯤꯅ ꯃꯌꯥꯝ ꯑꯗꯨꯝ ꯍꯥꯞꯆꯤꯜꯂꯛꯏꯅꯤ ꯂꯣꯏ ꯐꯣꯂꯣꯋꯥꯔ ꯇꯧꯕꯤꯔꯣ ꯃꯌꯥꯝ ꯂꯩꯔꯦ ꯀꯩꯀꯩ ꯕꯦꯒꯀꯁꯦ ꯂꯣꯏ ꯕꯦꯒꯀꯁꯦ ꯁꯤꯒ ꯂꯩ ꯄꯨꯝꯅꯃꯛ ꯑꯦꯅꯤ ꯄꯣꯠ ꯄꯨꯝꯅꯃꯛꯀꯣ 100 ꯄꯤ ꯃꯌꯥꯝ ꯑꯩꯗꯤ ꯂꯩꯔꯛꯇ꯭ꯔꯦꯗ ꯄꯥꯝꯗꯦꯅ ꯏꯅꯝꯇꯣꯟꯅꯅꯦ ꯕꯖꯥꯔꯗ ꯄꯨꯅꯕ ꯑꯪꯀ ꯑꯗꯨꯝ ꯄꯣꯠ ꯀꯩꯀꯩ ꯍꯥꯞꯅꯕ ꯃꯥꯅ ꯑꯪꯀ ꯂꯧꯔꯛꯏ ꯆꯥꯝꯄꯤꯅ ꯁꯤ ꯂꯩꯔꯦ ꯅꯥꯆꯣꯝ ꯀꯩꯀꯩ ꯌꯣꯟꯕꯅꯤ ꯌꯦꯡꯅꯔꯤ ꯁꯨꯝ ꯌꯦꯡꯗ ꯌꯥꯗꯕ ꯌꯦꯡꯅꯔꯤꯅꯤꯗ ꯂꯧꯔꯛꯇꯦꯗ ꯑꯗꯨꯝ ꯀ꯭ꯂꯤꯞꯇꯤ ꯂꯧꯔꯛꯏ ꯑꯗꯨꯝ ꯈꯔ ꯑꯩꯈꯣꯏ ꯏꯅꯝꯇꯣꯟ ꯃꯅꯤꯇꯣꯝꯕꯤ ꯑꯩꯗꯤ ꯂꯧꯔꯛꯇ꯭ꯔꯦꯗ ꯀ꯭ꯂꯤꯞꯀ ꯀꯔꯤꯝꯇ ꯁꯨꯝ ꯂꯩꯔꯦ ꯑꯉꯥꯡꯁꯤꯡꯒꯤ ꯕꯦꯜꯗꯤ ꯂꯩꯔꯤꯅꯤ ꯁꯨꯝ ꯏꯅꯝꯇꯣꯟꯅ ꯂꯩꯕꯤꯔꯦ ꯕꯦꯜ ꯑꯉꯥꯡꯁꯤꯡꯒꯤ ꯑꯩꯈꯣꯏ ꯁꯨꯝꯒꯤꯒ ꯏꯆꯥꯅꯨꯄꯤꯒꯤꯒ ꯆꯠꯂꯦ ꯍꯣꯇꯦꯜꯒꯁꯨ ꯂꯩ ꯃꯌꯥꯝꯗꯨ ꯁꯤ ꯃꯐꯂꯔ ꯌꯣꯜꯂꯦ ꯁꯤ ꯇꯨꯄꯤ ꯑꯩꯈꯣꯏꯗꯤ ꯁꯣꯜꯒ ꯂꯣꯏ ꯌꯣꯜꯂꯤ ꯁꯤꯁꯤꯒ ꯑꯗꯨꯝꯅꯦ ꯃꯦꯂꯥ ꯃꯐꯝꯗ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯂꯩꯅꯤꯡꯉꯥꯏ ꯍꯥꯏꯗꯤ ꯑꯗꯨꯝ ꯂꯩꯅꯤꯡꯕ ꯃꯤꯅ ꯁꯨꯝ ꯂꯩꯅꯕꯒꯤ ꯍꯥꯏꯅꯅꯦ ꯑꯗꯨꯝ ꯃꯣꯏꯁꯨ ꯑꯗꯨꯝ ꯇꯨꯛ ꯇꯥꯛ ꯑꯗꯨꯝ ꯈꯔ ꯌꯣꯟꯖꯔꯤ ꯐꯖꯅꯗꯤ ꯌꯣꯟꯗꯦꯗ ꯐꯖꯅꯗꯤ ꯊꯣꯛꯇꯦꯗ ꯁꯤꯗꯒꯤꯅꯦ ꯑꯩ ꯑꯪꯀ ꯂꯧꯗꯣꯏꯅꯦꯕ ꯑꯩꯈꯣꯏ ꯏꯅꯝꯇꯣꯟꯒꯤ ꯑꯃ ꯑꯩꯒꯤ ꯑꯃ ꯃꯅꯤꯇꯣꯝꯕꯤ 2 ꯂꯧꯔꯦ ꯑꯩꯈꯣꯏ ꯑꯃꯃꯝꯗ 80 ꯄꯤ ꯃꯌꯥꯝ ꯅꯨꯄꯥꯁꯤꯅ ꯄꯥꯏꯁꯦ ꯑꯩ ꯂꯧꯔꯤꯅꯦꯕ ꯑꯩꯈꯣꯏ ꯂꯣꯏ ꯁꯤ ꯀꯂꯔꯁꯤꯒ ꯂꯧꯁꯜꯂꯛꯑꯦ ꯁꯤꯅ ꯐꯖꯩ ꯂꯦꯝꯃꯤ ꯍꯥꯏꯅ ꯑꯇꯣꯞꯄꯅ ꯀꯂꯔ ꯁꯥꯠꯄꯁꯦ ꯐꯖꯗꯦꯅ ꯅꯨꯄꯥꯁꯤꯁꯨ 70 ꯂꯧꯒꯥꯏ ꯌꯥꯗꯦ 3 ꯂꯧꯕꯗ 70 ꯂꯧꯒꯥꯏ ꯌꯥꯗꯦ 80ꯗ ꯄꯤꯒꯦ ꯃꯥ ꯍꯥꯏꯕ ꯆꯥꯝꯃꯗꯩ 10 ꯇꯥꯕꯤꯔꯛꯑꯦ ꯃꯥ ꯍꯣꯡꯉꯛꯏꯗ ꯅꯨꯡꯁꯨ ꯅꯨꯡꯉꯥꯏ ꯌꯥꯝ ꯁꯣꯐ ꯑꯣꯏ ꯍꯥꯏꯗꯤ ꯂꯨꯝꯃꯤ ꯁꯤ ꯂꯩꯔꯦ ꯁꯨꯝ ꯎꯠꯂꯛꯏꯅꯤꯗ ꯂꯧꯗꯦꯗ ꯃꯦꯂꯥ ꯃꯐꯝꯅꯤ ꯍꯥꯏꯅ ꯃꯣꯏꯁꯨ ꯑꯗꯨꯝ ꯈꯔ ꯇꯨꯛ ꯇꯥꯛ ꯌꯣꯟꯖꯔꯤꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯃꯦꯂꯥꯅꯦ ꯍꯥꯏꯁꯤꯗ ꯚꯤꯗꯤꯑꯣꯒ ꯅꯝꯖꯔꯤꯅꯦꯕ ꯂꯥꯡꯉꯦ ꯁꯝꯒ ꯄꯨꯡꯒꯠꯂꯤꯅꯤ ꯍꯟꯅꯨꯕꯤ ꯃꯥꯟꯅꯒꯤ ꯃꯌꯥꯝ ꯃꯍꯣꯡꯒ ꯂꯩꯗ ꯐꯣꯇꯣ ꯅꯝꯅꯔꯤꯅꯤ ꯑꯩꯈꯣꯏ ꯁꯥꯏꯁꯤꯒ ꯅꯝꯁꯤ ꯀꯥꯏ ꯒ ꯇꯧꯔꯤꯅꯤꯁꯤ ꯄꯥꯏꯔꯤꯅꯤꯁꯤ ꯚꯤꯗꯤꯑꯣꯗ ꯌꯥꯎꯍꯟꯁꯤ ꯍꯥꯏꯅ ꯑꯩꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤꯅꯤ ꯐꯖꯗ꯭ꯔꯥ ꯋꯥꯍꯣꯡꯅ ꯖꯔꯒ ꯆꯤꯡꯅꯔꯗꯤ ꯑꯩꯈꯣꯏ ꯋꯥꯎ ꯆꯥꯔ ꯈꯔ ꯅꯨꯡꯉꯥꯏꯊꯣꯛꯏꯅꯦ ꯃꯌꯥꯝ ꯐꯖꯗ꯭ꯔꯥ ꯋꯥꯍꯣꯡꯅ ꯖꯔꯒ ꯆꯤꯡꯕꯁꯦ ꯃꯌꯥꯝ ꯍꯥꯏꯅꯦꯕ ꯇꯨꯄꯤꯁꯦ ꯄꯨꯊꯣꯔꯛ ꯎꯞꯀꯦ ꯍꯥꯏꯅ ꯇꯨꯄꯤꯁꯦ ꯂꯣꯏꯅ ꯏꯁꯟ ꯂꯩꯔꯝꯕ ꯌꯥꯅꯤ ꯁꯤꯡꯒꯤ ꯗꯨꯀꯥꯟꯁꯤꯡꯒꯤꯁꯨ ꯁꯤꯁꯤꯅ ꯑꯀꯥꯁꯤ ꯒꯪꯒꯥꯒꯤꯅꯦ ꯃꯍꯥꯗꯦꯕ ꯂꯩꯌꯦꯕꯀꯣ ꯑꯁꯤ ꯑꯩꯈꯣꯏ ꯈꯣꯏꯔꯝꯗꯣꯏꯅꯤ ꯆꯤꯟ ꯈꯥ ꯇꯦꯡꯗꯣꯏꯅꯦꯕ ꯑꯩꯈꯣꯏ ꯆꯥ ꯊꯛꯂꯛꯄꯒꯤ
ꯂꯦꯝ ꯆꯥꯔꯛꯇꯕꯒꯤ ꯆꯥ ꯊꯛꯂꯛꯄꯒꯤ ꯑꯩꯈꯣꯏꯗꯤ ꯆꯪꯗꯣꯏꯅꯤ ꯍꯧꯖꯤꯛ ꯁꯥꯡꯉꯤ ꯑꯩꯈꯣꯏꯅ ꯃꯇꯣꯟꯗ ꯑꯣꯏꯅ ꯆꯥꯔꯦꯕ ꯑꯗꯨꯒ ꯒꯦꯠꯁꯤꯁꯨ ꯁꯥꯡꯉꯤ ꯃꯣꯏꯒꯤ ꯐꯖꯩ ꯃꯌꯥꯝ ꯃꯐꯝꯁꯦ ꯑꯩ ꯑꯍꯥꯟꯕ ꯆꯠꯂꯤꯅꯤ ꯐꯥꯔꯁ ꯆꯠꯂꯤꯅꯤ ꯁꯤꯁꯦ ꯑꯩꯈꯣꯏ ꯐꯣꯇꯣ ꯍꯥꯞꯅꯔꯤꯅꯤ ꯚꯤꯗꯤꯑꯣ ꯆꯠꯂꯤ ꯍꯧꯖꯤꯛ ꯒꯦꯠ ꯃꯅꯨꯡ ꯆꯪꯉꯤꯅꯤ ꯃꯍꯥꯗꯦꯕꯇꯨꯒꯤ ꯃꯅꯨꯡꯗ ꯆꯪꯉꯤꯅꯦꯕꯀꯣ ꯍꯥꯏꯅꯤ ꯁꯨꯛ ꯐꯖꯩꯅꯤ ꯍꯥꯏꯅꯦꯕꯀꯣ ꯑꯩꯁꯦ ꯃꯤ ꯇꯤꯜꯂꯤꯌꯦ ꯃꯤ ꯈꯨꯇꯤꯟ ꯑꯃ ꯇꯤꯜꯂꯤ ꯑꯗꯣ ꯁꯟꯗꯦꯅ ꯑꯃꯨꯛ ꯍꯦꯜꯂꯛꯑꯦ ꯇꯤꯟꯕ ꯃꯌꯥꯝ ꯁꯤꯁꯦ ꯑꯩꯈꯣꯏꯁꯦ ꯁꯟꯗꯦ ꯑꯣꯏꯗ꯭ꯔꯦ ꯐ꯭ꯔꯥꯏꯗꯦꯔ ꯀꯩꯅꯣ ꯑꯣꯏꯕꯅꯤ ꯗꯦꯠ 4ꯗꯔ ꯀꯩꯅꯣ 3ꯗ ꯑꯣꯏ ꯃꯥꯅꯦ ꯑꯩꯈꯣꯏꯁꯦ ꯐꯣꯡꯗꯧꯔꯦ ꯍꯧꯖꯤꯛ ꯕꯥꯟꯗꯣꯟꯅꯤꯗꯨ ꯃꯌꯥꯝꯗꯣ ꯕꯥꯟꯗꯣꯟ ꯂꯣꯟꯖꯥꯝꯃꯤ ꯂꯩꯔꯤꯁꯦ ꯃꯐꯝꯁꯦ ꯕꯥꯟꯗꯣꯟ ꯂꯩꯖꯥꯠꯅꯤ ꯍꯩꯔꯨꯛ ꯀꯠꯄ ꯆꯥꯗꯒꯤꯅꯦꯀꯣ ꯆꯪꯉꯤꯅꯦꯕ ꯑꯩꯈꯣꯏ ꯃꯟꯗꯤꯔꯒꯤ ꯁꯣꯝ ꯁꯥꯏꯗꯇ ꯆꯪꯉꯦꯕꯀꯣ ꯒꯦꯠꯇꯣ ꯊꯣꯛꯂꯛꯄꯅ ꯁꯣꯝ ꯁꯥꯏꯗꯇꯩ ꯊꯣꯛꯂꯛꯀꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯍꯥꯟꯅꯗꯤ ꯃꯤ ꯌꯥꯝ ꯇꯤꯜꯂꯝꯃꯦ ꯑꯩꯈꯣꯏꯁꯦ ꯈꯤꯇꯪ ꯏꯔꯥꯏ ꯑꯣꯏꯕꯩ ꯇꯧꯔꯤꯅꯤꯀꯣ ꯀꯩꯅꯣ ꯅꯨꯃꯤꯠꯇ ꯑꯣꯏꯔꯝꯕ ꯇꯥꯔꯒꯗꯤ ꯁꯟꯗꯦꯗ ꯑꯣꯏꯔꯝꯕ ꯇꯥꯔꯒꯗꯤ ꯃꯤ ꯌꯥꯝꯃꯤ ꯍꯥꯏꯕ ꯃꯣꯏ ꯙꯒꯥꯒ ꯀꯤꯕꯒ ꯂꯩꯅ ꯃꯥꯅꯦ ꯍꯥꯏꯗꯤ ꯅꯤꯡꯅꯕꯅꯦꯀꯣ ꯑꯩꯈꯣꯏꯗꯤ ꯑꯗꯨꯃꯥꯏꯒꯤꯗꯤ ꯀꯤꯔꯝꯗ꯭ꯔꯦꯗ ꯑꯩꯈꯣই ꯁꯨꯝ ꯁꯤꯝꯄꯜ ꯑꯣꯏꯅ ꯈꯣꯏꯔꯝꯖꯔꯝꯃꯦ ꯍꯥꯏꯗꯤ ꯈꯣꯏꯔꯝꯃꯦ ꯑꯗꯩ ꯄꯤꯛꯅꯤꯛ ꯆꯥꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯆꯠꯇ꯭ꯔꯤꯕꯅꯤꯅ ꯆꯠꯅꯤꯡꯉꯦꯅ ꯆꯠꯂꯨꯔꯦ ꯌꯥꯝ ꯂꯥꯞꯇꯦ ꯁꯤꯅꯤ ꯂꯥꯞꯈꯤꯕꯒꯤ ꯂꯩ ꯐꯖꯗꯤ ꯐꯖꯕ ꯃꯐꯝꯁꯦ ꯏꯪꯉꯤꯅ ꯖꯔꯅꯥ ꯏꯁꯤꯡ ꯇꯥꯕꯒ ꯂꯩ ꯍꯥꯟꯅꯗꯤ ꯖꯔꯅꯥꯁꯦ ꯌꯥꯝ ꯇꯥꯔꯝꯃꯦ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯇꯥꯔꯦ ꯁꯤꯅꯦ ꯑꯗꯨꯝ ꯁꯤꯅꯦ ꯑꯀꯥꯁꯤ ꯒꯪꯒꯥ ꯍꯥꯏꯗꯣ ꯃꯌꯥꯝꯗꯣ ꯍꯥꯟꯅ ꯈꯤꯇꯪ ꯄꯤꯔꯝꯃꯤ ꯌꯥꯏ ꯍꯧꯖꯤꯛ ꯂꯣꯏ ꯆꯥꯎꯊꯣꯛꯅ ꯁꯥꯈ꯭ꯔꯦ ꯃꯇꯝꯒꯤꯀꯣ ꯁꯣꯝꯗꯁꯨ ꯂꯩ ꯆꯥꯎꯋꯤ ꯌꯥꯝ ꯒ꯭ꯔꯥꯎꯟꯁꯤ ꯌꯥꯝ ꯆꯥꯎꯋꯤ ꯌꯥꯝ ꯊꯤ ꯆꯥꯎꯋꯤ ꯀꯣꯏꯔꯤꯅꯦꯕ ꯈꯣꯏꯔꯝꯂꯣꯏꯔꯒ ꯍꯥꯏꯗꯤ ꯀꯥꯏ ꯀꯥꯏꯗ ꯀꯩ ꯂꯩꯌꯦꯅ ꯃꯅꯤꯡꯗꯁꯨ ꯑꯗꯨꯝ ꯆꯦꯡꯉꯦ ꯑꯩ ꯈꯣꯏꯔꯝꯃꯤ ꯍꯧꯖꯤꯛ ꯂꯥꯏ ꯑꯩꯈꯣꯏ ꯏꯉꯥꯡꯗꯅ ꯌꯦꯡꯉꯛꯎ ꯍꯥꯏꯕ ꯑꯩꯅ ꯆꯦꯡꯉꯦ ꯕꯣꯔꯅꯤꯔꯤ ꯍꯧꯖꯤꯛ ꯑꯩ ꯃꯍꯥꯗꯦꯕ ꯕꯕꯥꯗꯒꯤ ꯂꯣꯏꯒꯗꯧꯔꯦ ꯑꯩ ꯇꯪ ꯇꯪ ꯌꯦꯡꯅꯤ ꯈꯣꯏꯔꯝꯕ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯁꯅꯥ ꯇꯥꯕꯗꯣ ꯂꯣꯏꯗꯨꯒ ꯑꯃꯨꯛꯅꯦ ꯐꯣꯇꯣ ꯅꯝꯒꯦ ꯇꯧꯔꯤꯅꯦꯕ ꯏꯁꯤꯡ ꯃꯔꯛꯇ ꯆꯣꯡꯗꯣꯏꯅꯤ ꯁꯤꯁꯤꯒ ꯐꯖꯕꯁꯤꯡ ꯂꯨꯈꯨꯕꯒ ꯆꯥꯎꯔꯝꯃꯤ ꯃꯌꯥꯝ ꯁꯤꯗ ꯁꯤꯁꯤꯅꯀꯣ ꯀꯥꯁꯤ ꯒꯪꯒꯥꯒꯤꯅꯦ ꯀꯩꯅꯣ ꯂꯩꯌꯦꯕꯀꯣ ꯕꯣꯠ ꯇꯣꯡꯐꯝꯅꯦꯕꯀꯣ ꯁꯤꯗ ꯍꯧꯖꯤꯛ ꯁꯤꯗ ꯑꯃꯨꯛ ꯏꯉꯥꯡꯁꯤꯡ ꯇꯣꯡꯉꯦꯕ ꯑꯗꯨꯒ ꯑꯩ ꯑꯃꯨꯛ ꯂꯥꯛꯏꯅꯦꯕ ꯑꯩꯅ ꯀꯌꯥꯝ ꯆꯥꯎꯋꯤ ꯉꯥꯒ ꯂꯩꯁꯤ ꯄꯨꯈ꯭ꯔꯤꯁꯤꯒ ꯃꯌꯥꯝ ꯀꯃꯥꯏꯅ ꯐꯖꯔꯤ ꯚ꯭ꯌꯨꯁꯦ ꯈꯨꯐꯖ ꯑꯃ ꯐꯖꯩ ꯆꯥꯎꯅ ꯆꯥꯎꯋꯤ ꯖꯒꯥꯁꯦ ꯃꯌꯥꯝꯁꯨ ꯂꯥꯛꯄꯤꯌꯨꯀꯣ ꯃꯌꯥꯝ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯤ ꯌꯥꯝ ꯊꯤ ꯅꯨꯡꯉꯥꯏꯕꯅꯤ ꯍꯥꯏꯗꯤꯀꯣ ꯃꯐꯝꯁꯦ ꯅꯨꯡꯉꯥꯏ ꯍꯥꯏꯕꯗꯤ ꯅꯨꯡꯉꯥꯏꯐꯝ ꯑꯣꯏꯕꯗꯣ ꯑꯣꯏꯌꯦꯕꯀꯣ ꯑꯃꯈꯛ ꯆꯠꯂꯨꯔꯒ ꯅꯨꯡꯉꯥꯏꯇꯕꯤꯗꯣ ꯑꯣꯏꯗꯦꯕ ꯐꯤꯜꯁꯤꯁꯨ ꯌꯥꯝ ꯊꯤ ꯆꯥꯎꯋꯦꯕꯀꯣ ꯒ꯭ꯔꯥꯎꯟꯁꯦ ꯈꯨꯠꯆꯥꯎ ꯑꯃ ꯆꯥꯎꯋꯤ ꯂꯥꯏ ꯂꯩꯕ ꯃꯐꯝ ꯑꯗꯨꯗꯨꯅ ꯑꯣꯏꯔ ꯈꯪꯗꯦ ꯃꯌꯥꯝꯁꯨ ꯂꯥꯛꯑꯒ ꯁꯨꯝ ꯃꯌꯥꯝꯁꯨ ꯆꯠꯂꯝꯕꯕꯨꯗꯤ ꯌꯥꯎꯔꯝꯃꯅꯤ ꯃꯌꯥꯝ ꯑꯩꯁꯨ ꯍꯟꯗꯛ ꯆꯍꯤ 25 ꯆꯠꯆꯔꯤꯕ ꯆꯥꯁꯨꯛ ꯀꯨꯏꯅ ꯆꯥꯎꯔꯛꯏꯁꯦ ꯍꯟꯗꯛꯅ ꯐꯥꯔꯁꯅꯤ 2025ꯁꯦ ꯑꯩꯒꯤ ꯑꯍꯥꯟꯕꯅꯤ ꯑꯩꯗꯤ ꯇꯣꯡꯅꯤꯡꯕꯅꯦꯕ ꯑꯩ ꯏꯁꯤꯡꯗꯤ ꯌꯥꯝ ꯀꯤꯖꯩꯌꯦꯕ ꯑꯗꯨꯗꯨꯅ ꯇꯣꯡꯗ꯭ꯔꯦ ꯃꯌꯥꯝ ꯏꯉꯥꯡꯁꯤꯡ ꯑꯣꯏꯅ ꯇꯣꯡꯍꯜꯂꯦ ꯌꯥꯝ ꯊꯤꯅ ꯀꯤꯖꯩ ꯏꯁꯤꯡꯁꯦ ꯕꯣꯠ ꯇꯣꯡꯕ ꯑꯃ ꯇꯣꯡꯕ ꯑꯩ ꯌꯥꯝ ꯀꯤꯖꯩ ꯑꯩꯈꯣꯏꯒꯤ ꯑꯥꯗ ꯂꯥꯛꯏꯁꯦ
ꯑꯩ ꯏꯆꯥꯅꯨꯄꯥꯅꯦ ꯑꯩ ꯍꯁꯕꯦꯟꯅꯦ ꯑꯉꯥꯡꯁꯤꯡ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯗꯣ ꯇꯣꯡꯉꯦ ꯁꯤꯗ ꯂꯩꯔꯦ ꯃꯌꯥꯝꯁꯨ ꯂꯥꯛꯑꯒ ꯁꯤꯒ ꯇꯣꯡꯕꯤꯌꯨꯀꯣ ꯑꯁꯤꯒ ꯁꯤ ꯃꯅꯨꯡ ꯆꯪꯕꯒꯤꯅ ꯇꯤꯀꯦꯠꯅ ꯃꯤ ꯑꯃꯗ ꯂꯨꯄꯥ 10 ꯔꯨꯄꯤꯁ ꯑꯗꯨꯒꯩꯗꯤ ꯁꯤꯒ ꯕꯣꯠꯁꯦ ꯇꯣꯡꯕ ꯇꯥꯔꯒꯅ 30 ꯔꯨꯄꯤꯁ ꯂꯧꯏ ꯃꯌꯥꯝ ꯃꯤ ꯑꯃꯗꯀꯣ ꯑꯗꯨꯅ ꯃꯌꯥꯝꯁꯨ ꯂꯥꯛꯑꯣ ꯇꯣꯡꯉꯣ ꯑꯗꯨꯒꯩꯗꯤ ꯄꯤꯛꯅꯤꯛꯁꯨ ꯆꯥꯔ ꯆꯠꯂꯅꯤ ꯂꯥꯏꯁꯨ ꯈꯣꯏꯔꯝꯃꯒ ꯆꯠꯂꯅꯤ ꯂꯣꯏꯅ ꯁꯨꯔꯦ ꯂꯣꯏꯅ ꯌꯥꯎꯔꯦ ꯉꯥꯏꯍꯥꯛꯀꯤ ꯑꯉꯥꯡꯁꯤꯡ ꯅꯨꯡꯉꯥꯏꯅꯕꯒꯤ ꯑꯍꯟꯅ ꯇꯣꯡꯉꯁꯨ ꯀꯥꯏꯗꯦ ꯑꯩꯗꯤ ꯀꯤꯌꯦꯅ ꯇꯣꯡꯗ꯭ꯔꯦ ꯌꯥꯝ ꯀꯤꯒꯜꯂꯤ 3ꯂꯛ ꯔꯥꯎꯟ ꯆꯠꯍꯜꯂꯤ ꯁꯤꯁꯨ ꯏꯁꯥꯅꯅꯦ ꯑꯣꯠꯇꯣꯏꯅꯦꯕ ꯈꯣꯡꯅ ꯏꯁꯥꯅ ꯁꯥꯟꯅꯗꯣꯏꯅꯦꯕ ꯃꯣꯏꯅ ꯄꯨꯗꯣꯏ ꯅꯠꯇꯦꯕ ꯑꯩꯈꯣꯏ ꯆꯠꯂꯤꯕ ꯃꯤꯁꯤꯡꯗꯨꯅꯅꯦ ꯈꯣꯡꯅ ꯑꯣꯜꯂ ꯆꯠꯇꯣꯏꯅꯦꯕ ꯆꯠꯅꯤꯡꯕ ꯃꯈꯩꯗ 3ꯂꯛ ꯆꯠꯍꯜꯂꯤ ꯑꯗꯨꯒ ꯂꯨꯄꯥ 30 ꯃꯤ ꯑꯃꯗ ꯖꯥꯏꯗꯨꯁꯨ ꯍꯣꯡꯕꯅꯤꯅ ꯇꯣꯡꯅꯤꯡꯗꯦꯗ ꯀꯤꯖꯩꯗ ꯑꯩꯗꯤ ꯑꯗꯨꯅ ꯑꯩ ꯇꯣꯡꯗ꯭ꯔꯦ ꯅꯨꯡꯉꯥꯏ ꯃꯌꯥꯝ 2025 Happy New Year thank you ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝꯅ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤ ꯈꯜꯂꯤꯀꯣ ꯌꯦꯡꯕꯤꯔꯛꯎꯀꯣ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯅꯁꯤ ꯂꯣꯏꯗꯣꯔꯦ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯑꯩꯅ ꯍꯥꯏꯅꯤ ꯂꯣꯏ ꯀꯥꯞꯄꯛꯎ ꯀꯥꯏꯅ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣ ꯂꯧꯁꯦ ꯑꯩꯈꯣꯏ ꯁꯤꯡꯖꯨ ꯁꯣꯏꯅꯔꯤ ꯑꯗꯩꯗꯤ ꯈꯔ ꯑꯃꯅ ꯍꯤꯞꯅꯔꯤ ꯐꯝꯅꯔꯤ ꯑꯗꯩꯗꯤ ꯀꯩꯀꯩ ꯁ꯭ꯂꯥꯠ ꯀꯩꯀꯩ ꯁꯤꯅ ꯑꯩꯈꯣꯏ ꯒꯥꯔꯤ ꯗ꯭ꯔꯥꯏꯚꯔꯅꯤ ꯁꯤꯗ ꯂꯩꯔꯦ ꯑꯩꯈꯣꯏ ꯒ꯭ꯔꯨꯞ ꯑꯩꯈꯣꯏ ꯄꯥꯔꯇꯤ ꯄꯤꯛꯅꯤꯛ ꯄꯥꯔꯇꯤꯅꯤ ꯃꯥꯅ ꯁ꯭ꯂꯥꯠ ꯁꯣꯏꯈ꯭ꯔꯦ ꯏꯅꯝꯇꯣꯟꯅ ꯂꯩꯔꯦ ꯍꯧꯖꯤꯛ ꯆꯥꯔꯝꯗꯥꯏ ꯌꯧꯔꯦ ꯀꯣꯏꯔꯨꯅ ꯍꯜꯂꯛꯅ ꯆꯥꯕꯒꯤ ꯑꯃꯨꯛ ꯇꯌꯥꯔꯤ ꯇꯧꯔꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯥꯔꯛꯑꯅꯤ ꯁꯤꯒ ꯂꯩꯔꯦ ꯆꯥꯛ ꯍꯤꯟꯖꯥꯡ ꯉꯥ ꯊꯣꯡꯕꯁꯦ ꯃꯌꯥꯝ ꯍꯥꯎꯒꯗ꯭ꯔꯣ ꯑꯩꯈꯣꯏ ꯉꯁꯥꯏ ꯊꯣꯡꯉꯛꯄꯗꯣ ꯑꯗꯨꯅꯤ ꯑꯗꯨꯒ ꯂꯣꯏ ꯍꯥꯞꯆꯟꯅ ꯄꯨꯔꯦ ꯒꯥꯔꯤꯁꯦ ꯈꯔ ꯄꯤꯛ ꯇꯥꯅꯩꯌꯦꯕꯀꯣ ꯑꯗꯨꯗꯨꯅ ꯀꯨꯀꯔꯗ ꯑꯗꯨꯝ ꯍꯤꯟꯖꯥꯡ ꯍꯥꯞꯄꯦ ꯆꯥꯛꯁꯤꯁꯨ ꯉꯁꯥꯏ ꯀꯣꯔꯐꯨ ꯑꯃꯗ ꯊꯣꯡꯉꯦ ꯀꯣꯔꯐꯨ ꯑꯃꯗ ꯍꯥꯞꯆꯜꯂꯦ ꯑꯉꯧꯕꯗꯣ ꯍꯣꯠꯀꯦꯁꯇ ꯍꯥꯞꯄꯦ ꯌꯣꯡꯆꯥꯛ ꯃꯔꯨ ꯌꯥꯎꯔꯦ ꯁꯂꯥꯠ ꯌꯥꯎꯔꯦ ꯁꯤꯡꯖꯨ ꯌꯥꯎꯔꯦ ꯃꯌꯥꯝ ꯑꯗ ꯏꯔꯣꯝꯕꯗꯤ ꯀꯥꯎꯅ ꯌꯥꯎꯍꯧꯗ꯭ꯔꯦ ꯌꯦꯔꯨꯝꯁꯨ ꯖꯤꯜꯂꯤꯅꯤ ꯑꯃꯃꯝ ꯌꯦꯔꯨꯝꯁꯦ ꯑꯉꯥꯡꯁꯤꯡ ꯌꯥꯎꯕꯅꯤꯅꯅꯦ ꯑꯉꯥꯡꯁꯤꯡꯒꯤ ꯑꯃꯃꯝꯗ ꯑꯩꯈꯣꯏꯁꯨ ꯆꯥꯏꯗ ꯊꯤꯗꯣꯛꯏ ꯏꯅꯝꯇꯣꯟꯅ ꯑꯩꯅ ꯁꯤꯡꯖꯨ ꯁꯣꯏꯔꯤꯕ ꯄꯛꯇꯛ ꯇꯧꯅ ꯌꯨꯝꯗꯅꯤꯅ ꯍꯥꯏꯗꯤ ꯌꯥꯝ ꯀꯨꯞꯅ ꯁꯣꯏꯕ ꯍꯩꯇ꯭ꯔꯦ ꯉꯝꯗ꯭ꯔꯦ ꯁꯤꯁꯦ ꯌꯦꯡꯉꯨꯅꯦ ꯃꯌꯥꯝ ꯁꯤꯁꯦ ꯂꯥꯛꯅꯕꯇ ꯉꯥꯏꯔꯤꯗꯨ ꯊꯥꯅꯔꯤ ꯊꯦꯡꯅ ꯂꯥꯛꯄꯁꯨ ꯌꯥꯎꯔꯤ ꯑꯂꯥꯞꯄꯩ ꯑꯣꯏꯅꯦꯕ ꯊꯦꯡꯉꯤꯁꯦꯀꯣ ꯚꯤꯗꯤꯑꯣ ꯅꯝꯅꯔꯤꯅꯤꯁꯦ ꯑꯗꯨꯅ ꯃꯌꯥꯝ ꯃꯐꯝꯁꯦ ꯅꯨꯡꯉꯥꯏꯅꯤ ꯃꯌꯥꯝꯗꯣ ꯅꯨꯡꯉꯥꯏ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯎꯔꯝꯃꯅꯤ ꯅꯨꯡꯉꯥꯏꯒꯗꯕ ꯃꯥꯜꯂꯝꯃꯅꯤꯀꯣ ꯃꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯥ ꯑꯗꯨ ꯑꯩꯈꯣꯏ ꯃꯊꯦꯜ ꯉꯥ ꯊꯣꯡꯕ ꯂꯩꯔꯦ ꯌꯦꯔꯨꯝ ꯂꯩꯔꯦ ꯁꯤꯡꯖꯨ ꯂꯩꯔꯦ ꯁꯂꯥꯠ ꯂꯩꯔꯦ ꯑꯉꯧꯕ ꯂꯩꯔꯦ ꯌꯣꯡꯆꯥꯛ ꯂꯩꯔꯦ ꯃꯌꯥꯝ ꯁꯤꯅꯤ ꯑꯩꯅ ꯆꯥꯗꯣꯏꯁꯦ ꯍꯧꯖꯤꯛ ꯑꯩꯒꯤ ꯆꯥꯛ ꯁꯔꯨꯛꯅꯤꯁꯦ ꯆꯥꯊꯔꯛꯑꯒꯦ ꯎꯍꯜꯂꯛꯏꯅꯤ ꯃꯌꯥꯝꯗ ꯉꯧꯊꯣꯡ ꯍꯥꯏꯅ ꯂꯩꯔꯦ ꯃꯌꯥꯝ ꯍꯧꯖꯤꯛ ꯆꯥꯗ꯭ꯔꯕꯅꯤ ꯆꯥꯕ ꯍꯧꯔꯛꯈ꯭ꯔꯦ ꯍꯥꯎꯏ ꯍꯥꯏꯅꯤ ꯁꯤꯁꯦ ꯉꯥ ꯃꯃꯩ ꯍꯥꯏꯅꯤ ꯃꯥ ꯉꯥꯒꯤ ꯃꯃꯩ ꯌꯥꯝ ꯄꯥꯝꯃꯦꯅ ꯉꯥ ꯃꯃꯩ ꯂꯧꯔꯦ ꯉꯥꯒ ꯆꯥꯕꯒ ꯉꯝꯗꯦꯗ ꯆꯥ ꯊꯛꯆꯜꯂꯨꯅꯨ ꯁꯤ ꯌꯣꯡꯆꯥꯛ ꯃꯔꯨꯅꯦ ꯂꯩꯔꯤ ꯃꯌꯥꯝ ꯆꯥꯅꯤꯡꯕꯔꯣ ꯌꯣꯡꯆꯥꯛ ꯃꯔꯨ ꯍꯀꯨꯝꯒꯤ ꯀꯨꯝꯁꯤꯒꯤꯕꯨꯗꯤ ꯅꯠꯇ꯭ꯔꯦ ꯀꯨꯝꯁꯤꯒꯤꯅ 2026ꯗ ꯎꯠꯂꯛꯑꯅꯤ ꯉꯥ ꯎ ꯃꯣꯔꯣꯛꯅꯤ ꯈꯤ ꯃꯣꯔꯣꯛꯅꯤ ꯃꯅꯝ ꯅꯨꯡꯁꯤꯕꯤ ꯆꯤꯛꯅꯔꯤꯅꯤ ꯃꯆꯦꯠ ꯃꯌꯥꯝ ꯑꯩꯈꯣꯏ ꯆꯥ ꯂꯣꯏꯔꯦꯕꯀꯣ ꯆꯥ ꯂꯣꯏꯔꯛꯑꯒꯅꯦ ꯑꯩꯈꯣই ꯏꯅꯝꯃꯒ ꯂꯩꯃꯤꯟꯅꯔꯛꯄ ꯍꯥꯟꯅ ꯀ꯭ꯋꯥꯇꯔꯗꯅꯦꯀꯣ ꯇꯥꯆꯧꯒ ꯂꯩꯃꯤꯟꯅꯔꯛꯄ ꯃꯣꯏ ꯀꯩꯅꯣꯅꯦꯕꯀꯣ ꯍꯥꯏꯗꯤ ꯊꯕꯛ ꯇꯧꯃꯤꯟꯅꯕꯀꯣ ꯑꯗꯨꯗꯨꯅ ꯉꯁꯤ ꯎꯅꯕꯁꯤꯗ ꯀꯧꯔꯛꯏꯅꯦꯕ ꯑꯩꯈꯣꯏ ꯏꯅꯝꯃꯗ ꯅꯨꯡꯉꯥꯏꯔꯤꯕ ꯍꯪꯉꯛꯏꯅ ꯏꯁ ꯁꯣꯝꯗꯁꯨ ꯑꯃꯨꯛ ꯊꯛꯑꯒ ꯅꯨꯄꯥ ꯄꯥꯔꯇꯤ ꯖꯒꯣꯏ ꯁꯥꯏꯁꯨ ꯑꯣꯏꯕ ꯃꯣꯏꯗꯤ ꯑꯃꯒ ꯌꯥꯎꯔꯤ ꯌꯥꯝ ꯆꯥꯎꯕ
ꯆꯠꯅꯤꯒꯁꯦ ꯈꯔ ꯈꯔ ꯍꯥꯞꯆꯤꯜꯂꯛꯏꯅꯤ ꯃꯌꯥꯝ ꯃꯤꯁꯤꯡꯁꯨ ꯈꯔ ꯈꯔ ꯍꯥꯞꯄꯛꯀꯦ ꯚꯤꯗꯤꯑꯣꯗ ꯗꯥꯟꯁ ꯇꯧꯅꯕꯁꯨ ꯃꯥꯛꯅꯩ ꯃꯥꯁꯦ ꯀꯨꯏꯗ꯭ꯔꯤꯁꯦ ꯂꯥꯛꯄ ꯑꯗꯨꯒ ꯃꯣꯏꯅ ꯗꯥꯟꯁ ꯁꯥꯒꯠꯂꯛꯄ ꯏꯁ ꯍꯥꯎꯗꯩ ꯀꯩꯗꯩ ꯍꯥꯎꯒꯁꯦ ꯌꯥꯝ ꯖꯒꯣꯏ ꯁꯥꯕ ꯍꯩꯕ ꯌꯥꯎꯔꯤꯅꯤ ꯃꯌꯥꯝ ꯁꯤꯅꯤ 2025ꯒꯤ ꯅ꯭ꯌꯨ ꯏꯌꯔꯒꯤ ꯀꯥꯁꯤ ꯒꯪꯒꯥ ꯄꯤꯛꯅꯤꯛ ꯃꯌꯥꯝ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯃꯌꯥꯝ ꯆꯥꯁꯨ ꯆꯥꯔꯦ ꯂꯣꯏꯁꯨ ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯣꯏꯁꯤꯜꯂꯅꯤ ꯍꯜꯂꯅꯤ ꯌꯨꯝꯗ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝꯅ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯛꯑꯣ ꯃꯌꯥꯝ ꯁꯤꯗ ꯂꯣꯏꯁꯤꯜꯂꯒꯦ ꯑꯩꯈꯣꯏ ꯆꯥ ꯂꯧꯔꯛꯄꯒꯤꯁꯤꯗ ꯂꯣꯏꯔꯦ ꯃꯌꯥꯝ ꯁꯤꯅꯤ ꯕꯥꯏ ꯕꯥꯏ ꯃꯌꯥꯝ Happy New Year 2025 bye 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 mèo